Manipur Mahousagi Punsida Hanjillaklagani Kiren Rijiju Pawasi Pandam Pawsedagi Loukhre Laivak asigi Prime Minister Narendra Modi Amadi Amit Shah gi lamjing makhada Aikhoi punna hotnaminaduna Manipur bu tangdu leitaba punsi amada puraklagani haibagi chapchaba thajaba lei haina Union Minister Kiren Rijiju na Phongdokre Wafam asing ngarang pangthokiba India Today conclave ta phongdokhibane India Today gi journalist Rajdeep Sardesai na Prime Minister Narendra Modi na North East region da kayara khanna laklabasu Manipur da amuk fauba chalamdabagi matangda hangkhiba wahang amagi paukhum piraduna Union Minister Kiren Rijiju na hai Prime Minister Manipur da lakpabudi state asida leiriba crisis asigi matangda ningthina khangbiba sine hena maruwai PM na leiriba kanglup ki irang asigi waroisin puraknaba hakthengna midyeng changle state asida tungkoiba waroisin ama sungsoi soidana purakani haibagi thajaba adu piri haikhe Prime Minister na state asida laktabagi matangda Opposition thamliba wafam sing yaningdaba phongdokladuna Kiren Rijiju na hai state asida thogliba irang asi PM lakpa khaktana loisanba ngamloi leiriba wathok asi mamutana khangbiba duna hena maruoi state asida lakpa amade warol piba haibaduna wafam amane PM na Manipur da sungsoi soidana waroisin ama puraknaba thogliba kanglup ki irang asigi chapchaba hawrakfam khangdoknaba hakthengna honariba amata ngairaba Prime Minister ne Manipur da leiriba issue asi community gi marakta thokpa irang ne India ki mayokta thokpa irang natte Manipur da hawkhiba matamda hawjik oiriba tangdu leitadaba phibam asiga chap manaba phibam mayoknaba Loukhre adubu laingakna midyang changbagi sangdi watkhe Manipur da hawkhiba matamda civil war gumba phibam mayoknaba Houkhre Meitei Kuki amadi Naga sing thengkhang kayarakta irang thoktuna economic blockade sing matam sangna sathakhe loinana miyoi lising kaya sikhe tangkak amada miyoi lising ama hena sikhe matam aduda hiram adugi matangda parliament ta wahang pukhalakhiba matamda Minister of State ki maikhaidagi telaba iba paukhum ama khak pikhibane hairiba thodok adu thokpa matamda makok thongbo official sing state asida leikhidai matam aduda Ministry of Home Affairs ki maikhaidagi Joint Secretary na yamna telaba matamgi oiba Khongchat ama lakhibane adubu state asida hawjik thogliba irang asi loisina bohona vadadi Home Minister Amit Shah na hakthengna saruk yare Rijiju na makha taraduna Prime Minister Narendra Modi amadi Amit Shah gi lamjing makhada pumna maki matenga loinana Aikhoi punna honaduna state asida ingtapa amade tangdu leitaba phibam amada puraknaba honare hawjik irang asida yauriba kanglup phudingmakna makhoi na pairiba khulaising surrender taunaba appeal tauraduna wari sanaba natana state asida ingtapa tangdu leitaba phibamda hanjilakpa ngamloi khulai thadokhan bahaibasina irang asi loisanbagi tangai fadana mathau taba khongthang amani haiba wafam thamkhe Thadou Inpi amade Meitei alliance ki Apunba Mipham Pangthoktuna Warep taruk Loukhre Pawasi Pandam Pawsedagi Loukhre Manipur gi Thadou phurup ki Apunba lup ama oiriba Thadou Inpi Manipur amade Manipur gi mapanda leriba tongan ba Meitei lup singi Apunba Meitei alliance ki mihut singa loinana Community Understanding for Peaceful and Harmonious Coexistence in Manipur haibasida Mipham ama Pangthokhre haina lup asina Phongdokre hiram asiga mari leinana ngarang nungthel Pung ahumga minitaraga mga tabada New Delhi gi PT Umar Shankar Dixit Road Tin Murti Magta Laiba Biswa Yuwa Kendra da Pangthokpa Apunba press conference ama Pangthokhre press conference adu da Thadou Inpi Manipur gi President James Thadou amade Meitei alliance ki sagol sem biramani yauna tongan ba masaknai ba miyoi sing amade lupani asigi thaupu ba sing saruk yakhe Thadou Inpi Manipur amade Meitei alliance ki Mipham aduna tongan ba warep taruk ama sulaukhe Warep sing adude Manipur gi laidiba khunai asigi phuruk phudingmaki marakta unity integrity peace respect amade safety ohenbaga loinana Manipur bu phurup kayana punna amade nungsi sanana khundaminaba state ama oina yokhatpa state asigi miyamgi khallaga punna thabak paikhatminaba Manipur state asigi yellow phurup singi masak khangdokpaga loinana National Register of Citizenship NRC update tauba Kuki tribe pumba yellow phurup nataba Scheduled tribe list agi lauthokpa Thadou asi Kuki ga mari lainadaba maromdom lairakpa top phurup amani haina khanganaba Thadou Inpi Manipur na lauriba singthaningai oiba thodang sakhangba amade state asida thengnariba community identity misidentification amasung misinterpretation asi punna thengnamina bahaiba warep sing amata oina yana kheng FOCS ki Khongchat Lakpa Yaroi Pawasi Pandam Pawsedagi Loukhre Federation of Civil Society FOCS na sinduna chatkadauriba ingtapa purakpagi paujel puba Khongchat asina Churachandpur lansilaklabade maduda thokpa afafatagi thodang pumba FOCS na pugadabani haina
Churachandpur base tauba Paite Tulai Pawal Kauba Loop Amana section wa thamlakle Loop asina Thadorokpa Chirol Amana Hai Churachandpur asi Indiana ningtamba phangdrengai matamdagi free oina lairaklavane Masi Kuki singi ahal laman singna thambiramba lamne lam asi Paite Kuki Mizo amade Zomi singna pambai ama tawduna ngak selaga thamgane kanagumbana singnaraklabade chapchana thengnagane makoina hingbada Meitei gi mathau tade karigumba FOCS na risk lauraga Churachandpur da changlaklavade maingal thokpa lai parengna huknaba sem sari haina su akanba wafam thamlakleng Paksanna operation Houkhre Assam Rifles na UKNA gi kem Thugaikhre Khutlai surrender Tounabagi Matam Chayol Amaga Sangdokpinaba Kuki zo council na governor da Haijakhre Pawasi pandam pause dagi Loukhre Kumjali singani kulhumdoi gi me ahum dagi thorakhiba irang asigi manungda lut tawkhiba madi logi wangmada pairiba Khutlai sing laingakta surrender tawrangnaba governor Ajay Kumar Valana thakhiba matam ngaha nungthil pung 3 da loikhra matung security force na state sigi tongan ba mafam sing da paksanna operation chathaba Houkhre loina na ching amadi tamgi mafam kaya dagi nongmai yaungna Khutlai kaya fagat pangamkhre haire Kangpokpi district ki manungsan ba ke langnom amade Khenjang area da saramba Kuki singi bunker taragani thoi amade harau thel da saramba bunker ahum security force na Thugaikhre haire police ki pauna hai state amadi central force ki Apunba team amana Imphal West Imphal East Churachandpur Kangpokpi Thoubal Bisnupur Kaksing Tamenglong amade Jiribam gi tongan ba mafam singda Paksanna operation chathabada nongmai 37 maru chamaga 18 Pokhaiba yaba masak taret amade atai polam kaya fagat pangamkhre haire Chairak asida Khutlai surrender tawbagi matam ngaha nungthil pung 3 da loikraba matung Chayol amaga muk Sangdokpinaba Kuki zo council gi Maikei dagi governor da Haijakhre Pawasina hai Khutlai surrender tawrangnabagi matam Chayol amaga Sangdoknaba governor da Haijanabagi phirep ase ngahan Churachandpur da famkhiba Kuki zo council gi Apunba Mipham na Warep laukhibane Mipham aduda suda laiba Kuki militant group sing Kuki MLA sing amade Kuki zo community gi CSO singi luchingba sing saruk yakhe Khutlai surrender tawrangnabagi governor gi Maikei dagi pirakliba matam asi khuyongnakibana Kuki zo area da mapung fana implement tawba ngamkhidai maram aduna Chayol amaga Sangdokpinaba haijabaga loinana matam asigi manungda Khutlai surrender tawnaba miyamda council gi Maikei dagi khangangani haire adum oinamak hanadagi Kuki zo singna tanduna lakpa separate administration gi demand hena sesinkre haire Chairak asida Assam Rifles na Kuki militant group ama oiriba United Kuki National Army UKNA gi kem amade training center ngarang Thugaikhre haire ngahan Churachandpur district ki manungsa na laiba henglep sub division gi S khonom amasung Khaupijang village ki marakta UKNA na security force te attack atharakhraba matung henglep ta lairamba group asigi kem amade training center adu ngarang Thugaikhibane press na thajaba yaba mafam dagi phangba amana ngarang 53 suba Assam Rifles ki kangbu amana thiba humbagi thabak sathabada UKNA gi kem amade training center asi thengnarakpadagi Thugaikhibane thiba humbagi thabak sathabadu Mipham ipun amade khusu Khutlai phangbagi paudi phangba ngamdre panba yabade ngahana yuk pung 12 minute 30 rom tabada security force ki kangbu amana khonom village yaurakpada UKNA na nongmai amadi bomb kapsenduna ambush tawrakhibane thaudok aduda security force ki Maikei da asokapan nangaukidabane Masham Kakthatlaga Cheipham naina phuduna pukri mapal da thadaramlaga suicide waina uhanba Yaroi Arjun Pawasi Paujel Pause dagi Loukhre imung manunggi nungaina da bathaudok tatana thokibada natana mapuroiba amadi mahaki imung manungna badanam kaya tawduna hatpane Masham Kakthatlaga Cheipham naina phuduna pukri mapal da thadaramlaga suicide waina uhanba Yaroi haina laikhidrabigi mabung singtham Arjun na pendaba phongdorokle changangai maning laikai dagi malo makha terakha Tulihal da mayum panduna masa ahum leirabe singtham ningol thoksom ongbi matau leibe chahini fu mapuroiba thoksom tomba ngarang ayuk malo makha leikai gi pukri achoba mapal da siduna taram lei thaudok asi ayuki pung 5 minute 3 rom tarakbada leikai gi miyoi singna nupi mayum da pau pirakhi haire thaudok adu expert singna laktuna yengselaba matung rims ki mirel sangda purakhibane Houkhre fawba nupa mayum gi miyoi singna post mortem tawbogi ayaba piba khuyek ama fawba tawnaba mi laktana laide rims ki mokta pawmi singa unaba mada singtham Arjun na makhata na hai malom terakha da water supply sabagi nan Manipuri sing yamna lai thabak suni yumda sel pusilakani khangdana yu thaktuna lairaba isen nupa thoksom tomba made maki imung manunggi miyoina
isan nupibu nan Manipuri amaga mari lainay haibagi badanam pisinduna sakhangdaba miyoisingda makoigi imung manungna pau pisinduna tha asigi marida nan Manipuri amaga Meitei pangal nupa amaga faraba matung yanaba mapuraktuna numidangda thadorokhe imung asi ngasidagi tha mari mangagi mamangdagi khana chainaba toina thokpa isan nupigi fanek phauba lupa chani da yonduna masagi asapot pijanaba honaramba thauri pisinduna sijaro thadokhlamba phu chaiduna mapamda kayara khana lakhe handaktasu ikui kuidringaida matau leibibu lobala u haina nupa mayumdagi pau pirakpasu laikhe mahakna hai isan nupigi sendal nama pukhri yodringaida lampakta taramba amade namana pukhri mapalda taramme masida natana nupa mayumgi miyoisingi nathaiba paukhum amade matau leibigi masam matat matat kakthalamba pukhri mapalgi sirida hiblaga taramba haibasi iraknaba natte mathanta sijanaba honarambagi mami tade misi asigi chapchaba langla langjil puthoknaba matam sana post mortem tawhanbiyu amade achumba wayel puthokpiyu waina makhatana matau leibigi mabung singtham arjunna makhatana phongdokhe